Manipur Top 20 News na tungan-tungan ba reliable source hindi lokot jarga. Mata-matang di oiba mari oiba ipausin patukan kang jay. Ahanbada Manipur ano ba popular ministry ama semba semdo bagi wapum lekai tagri BJP gi MLA amana hai ano ba lengak sem gani hai bagi matamdi kumja 2027 gi February fawba thaba yai February 8 2025 ki nungkilda resign taukiba Manipur gi popular government adubu luchingliba party gi MLA singna February 10 2025 tagi state atida chana halikliba president role gi lengak loisinduna miyam gi youth singi popular government ama jamhanbina ba taksilugani haiduna chatliba tha sigi hanba chayol dagi hawduna delhi da Tansinaru basingna halakpada tungan ba wahum sing ponggong narpagalo na hawjik phawda ano balengak ama semna bagi mami tartabdagi hawjik delhi da laiba BJP gi MLA singda sana na ba honor badanga si numidang waram delhi da leramba BJP gi MLA amaga telephone da wari sanaki pawse sina manipur da amukhanna popular ministry ama sembagi matangda kari ano ba thorang leibage haina hanglubata mahakna aidi madugi paw lawde makoi di arepa wapom leitabnina pangangang basu hainade makoi di group C mapung yamankhre haiba wapom phongdorki MLA gi wapom asida pawse sina hawjiksu lengak sembani haiba singi manungda group ani ohum thokliba male haina phongdokladuna mahakna thokpani hairki adum oinamak pawse sina mathang sahi 2026 ta tonga ba station dagi Rajya Sabha gi member oiba singi manungda MP umdramanga gi matam losilakpada Manipur gi Rajya Sabha gi MP gi matamsu mathang sahi gi junda loigedoribanina haiduna layakadaba MP sing asigi mahut sinanaba Rajya Sabha gi mikhal pangtokpa Manipur gi su yawgani maramasina hariba matam adu fawba taragani thoisuba Manipur Legislative Assembly bu animated suspended da adumak hamlagani mikhal pangtokpa yagadra haina hangbada mahakna haiba ngamde madudi haina phongdorki karigumba Manipur Assembly suspended animation da adumak hambadagi Rajya Sabha gi mikhal pangtokpa yaroi haigadi lepa asigi oina sabha asigi hangba MP sing mahut mentionanaba pangtokadariba mikhal da Manipur yaugabadi sit ama manglagadra haina su hangki wahang asigi mahakti khangde madudi achaw asangi warini aihakna kumba ngambagi pawarsu leite achaw asa ngaktenina aikhoisu wa ngangba ki hairki makoiga aikhoigadi manadi haiba wahumsu phongdorki MLA gi wahum asida yamna tuna Manipur gi government ama sembagi oitokpa leibra haina hangbada mahangna tadi haina khangki pawse asina Delhi da changsinurubadagi hanarkiba MLA singi marakagi amanadi mathang tha November 15 gi matungdagi popular ministry ama soidana lergani haina pawmisinga phongdokiba leikre haibada mahangna haibagi wani anoba lengak semnabagi numiti kumja 2027 gi February fawba thaba yai haina opumlaki panba yabadi pawse asina ngasi numida wairam telephone da wari sankiba BJP gi MLA asi taliba tha asigi ahanba fail da Delhi da changsinnaruba party asigi MLA singi manungda ama oikibani aduga ngasi fawba da Delhi da party asigi MLA sing kana leige haibagi ongul lirubada MLA asidi mahangna changsinkiba matam adudagi Delhi da aduma leramba thengnabadagi mahak wari sakibani adumpu hawjik fawba da Delhi da leibagi maram hanglubada mahakna hai isanupagi anaba amagi laingduna leibani hayeng hospital lagi disaster lagani Manipur da alaglagani haina wapunsu phongdorki ningsing bayabadi Manipur da miyamgi popular ministry ama lehendiu haiduna taksluba MLA asigi party gi lisingba singda Delhi da levingai da makoi party asigi general secretary organization DL Santos amasung party asigi Norris gi incha su oiba Manipur gi coordinator Amit Patragadi hakthengnan unaduna makoi aningba pamasing phongdoklamba laikrabani party gi general secretary organization ga unakiba MLA tarugi manungdagi karena Manipur da halkibadagi atubu matamda miyamgi lengak ama soiduna lehen ningbagi apamba center gi leader sing dasu lairi haiba yauna President role gi lengak lerpadagi Manipur gi law order gi pibom yamna agale haina chingba ongdokpa laikrabani Manipur gi similon sing kangkhong chaire RK Megena haikre Manipur gi similon sing kangkhong chaire amasung senthok lambi laisilakle haiduna numit khudingi sinariba chana thanaba polam sing mapandagi ayamu pusilaklaga sinabada natana sel khawjaw mapanda chahankibana nongmagi lairaba masing hajalakli haina UNLF ki hanagi chairman RK Sanayaimana phongdokre wapum asing asi apunba kontrakong kendra tengbang lupna sinduna lanchalatuna sajiba relief camp amadi songbung relief camp lerklibi ningol singbu songbung community hall da pangthokiba chakobagi thoramda athoiba mithunglen oiraduna phongdokibani mahang hai chahi ani makhai hajilaklaba phawda lamdam asida kuki singa chathargiba lal asi talaina lokum tokte kuki khulai paiba singa chatharkiba lal asi losinba nairoi tapna micham yam halki gani hawjik ekoina horkiba lal asigi makogi matungda kana lai haibasi ekogi miyamna loina khangnarba wapumni matam amadadi nongchuklomdagi changsilakpa mitop miyan cha singna lamdam asigi group singda singnarmani hawjikna yumthangnariba Myanmar-dagi changsilakpa kuki singna ekogi saktamda chauna singnaba horklibani tanja sida lamdam sida kundaminariba group sing kunsinduna amata oina thengnabagi mahutta amaga khaibung tananaba honor pasi laibokibani hunai sida mahangna indigenous ni mahangna nate haina wathok chathok halakliba asina maram oiraga kunai asi machet ningkhainaba yabagi phiumda lehale makoi asibu leipak tugaiba wakai ngangba kangbuni haina khangjinbiu haiki Manipur da leriba NGO sing social worker amadi look mayam pulga lengangna
IDP singidamaka lawgadaba thongdang chap chana lahunaba honaba matam oire pressure pibag loinana lengangna lawgadaba thongdang lahunaba punbagi philep lominaduna kari thabak tawba yai haibasi haujimak kanabagi matam yauri haiki chahi ani makhai hajilaklaba fawda IDP singbu matau karamna relief camp ta lerangani haiba wahang hangaluduna karukiba naha singbu karamna semgani amadi IDP makti oidriba amadi lagi saitheng hanghoraba singna punsinaduna kok tungsinaba changle ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯃꯇꯧ ꯀꯔꯝꯅ IDP ꯁꯤꯡ ꯊꯣꯛꯂꯤꯕꯅꯣ ꯂꯥꯟꯖꯦꯟꯅꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯇꯨꯅ ꯀꯗꯣꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯀꯨꯞꯅ ꯅꯩꯅꯗꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯒꯗꯕꯅꯤ ꯍꯧꯖꯤꯛ ꯋꯥꯀꯥꯏ ꯉꯥꯡꯕꯒꯤ ꯃꯇꯝ ꯅꯠꯇꯦ IDP ꯁꯤꯡꯁꯨ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯒꯗꯕꯅꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛꯂꯣꯟꯁꯤꯡꯗ ꯄ꯭ꯔꯦꯁꯔ ꯄꯤꯗꯨꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯍꯟꯒꯗꯕꯅꯤ ꯍꯥꯏꯈꯤ ꯉꯁꯤ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝꯗ ꯈꯨꯟꯗ꯭ꯔꯥꯛꯄꯝꯒꯤ ꯇꯦꯡꯕꯥꯡ ꯂꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯥꯏꯕꯝ ꯕꯦꯕꯤ ꯀꯃꯔꯁ ꯑꯦꯟड ꯏꯟꯗꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯖꯤꯑꯣꯂꯣꯖꯤ ꯑꯃꯗꯤ ꯃꯥꯏꯅꯤꯡꯒꯤ ꯏꯟꯆꯥꯔꯖ ꯍꯣꯡꯉꯥꯝ ꯐꯨꯜꯆꯟꯅꯆꯤꯡꯕꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯒꯤ ꯐꯤꯕꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯤꯜꯂꯦ MP ꯕꯤꯃꯣꯜ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯒꯤ ꯐꯤꯕꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯤꯜꯂꯦ ꯍꯥꯏꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯏꯔꯥꯡ ꯅꯦꯝꯊꯔꯦ ꯑꯃꯁꯨꯡ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ MP ꯗꯣꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯔꯝ ꯑꯁꯤ MPꯅ ꯃꯍꯥꯛꯀꯤ MP ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯦꯂꯞꯃꯦꯟꯠ ꯐꯟꯗꯒꯤ ꯑꯀꯝꯄꯥꯠꯇ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯅꯧꯅ ꯁꯥꯕ IDP ꯁꯤꯡꯒꯤ ꯋꯥꯛꯁꯦꯠ ꯑꯃ ꯁꯪꯒꯥꯗꯨꯅ IDP ꯁꯤꯡꯗ ꯈꯨꯟꯗꯥꯃꯤꯟꯅꯕꯒꯤ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯀꯤ ꯅꯨꯄꯤꯁꯤꯡꯅ ꯐꯤ ꯁꯥꯕ ꯑꯃꯗꯤ ꯊꯕꯛ ꯁꯨꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯁꯪ ꯑꯁꯤ ꯁꯥꯕꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯅꯔꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯁꯨ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯇꯝꯕ ꯐꯪꯅꯕ ꯑꯃꯁꯨꯡ ꯃꯈꯣꯡ ꯁꯦꯡꯅ ꯈꯪꯍꯧꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯃꯗꯤ ꯑꯩ ꯏꯁꯥ ꯌꯥꯎꯔꯒ ꯇꯥꯟꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯦ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯑꯉꯥꯡꯁꯤꯡꯅ ꯂꯥꯏꯔꯤꯛ ꯃꯈꯣꯡ ꯁꯦꯡꯅ ꯇꯝꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯃꯥꯡꯖꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯤꯜꯂꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯊꯣꯡ ꯑꯃꯁꯨꯡ ꯏꯔꯝ ꯅꯂꯥ ꯌꯥꯎꯅ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯗ ꯐꯤꯕꯝ ꯁꯣꯛꯂꯦ ꯈꯣꯡꯕꯥꯟ ꯑꯆꯧꯕꯁꯤꯡ ꯄꯤꯁꯤꯟꯈ꯭ꯔꯦ ꯂꯝꯕꯤ ꯂꯩꯔꯛ ꯈꯨꯗꯤꯡꯗ ꯒꯥꯔꯤ ꯑꯅꯤ ꯊꯩꯅꯕꯗ ꯆꯤꯜꯂꯦ ꯑꯦꯝꯕꯨꯂꯦꯟꯁ ꯆꯠꯐꯝ ꯂꯩꯔꯛꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯨ ꯈꯟꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯈꯤ ꯉꯁꯤ ꯁꯪꯒꯥꯔꯤꯕ ꯋꯥꯛꯁꯦꯠ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯄ ꯃꯐꯝ ꯑꯃꯗꯅꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯉꯝꯕ ꯈꯖꯤꯛꯇꯪ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯉꯝꯕ ꯊꯕꯛ ꯃꯆꯥ ꯃꯆꯥ ꯇꯧꯔꯛꯄꯅ ꯄꯨꯟꯁꯤꯜꯂꯕꯗꯤ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯂꯩꯄꯥꯛ ꯑꯁꯤ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯂꯒꯨꯝꯁꯤ ꯍꯥꯏꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔ ꯅꯤꯕꯦꯅꯤꯇꯥ ꯂꯥꯏꯔꯤꯛ ꯂꯥꯛꯄꯝ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯁꯤ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤꯕ ꯉꯥꯛꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯇꯦꯟꯊꯥꯔꯛꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ